Myanmar Junta na Airstrike CHATHAKRE ngaranggi earthquake hek tawkhibaga matam ikan kanadana. Ngarang tang 19 iray numit asida Myanmar na epicenter oiduna 7.7 magnitude yauna yuhar hakraba matungda matam ikan kanadana Myanmar military junta na fighter jet sizinaduna ahanba Airstrike CHATHAKRE. Airstrike adu current state leba current National Union gi headquarter manakta tawki hairi amadi Sagang region amadi Northern San State Bhago region asina chingbadani hairi. Ngarang yuhar hakiba adu chawak na Myanmar matamda Pung 12 minute 52 da oiki. Epicenter na Mandalay manakta oiki. Mandalay na pidaw amadi sagang da yamna chawna amang atatokhanki. Misimina kaya ama yawki asok apansu yamna yawki. Sibagi chang hengalasi. Earthquake aduga matam ikan kanadana nungthil pung ama makai taba matamda Northern San State ki Kangi village da military junta na Airstrike CHATHAKHRE hairi. Adugi matung pung ani tarakpa matamda junta gi warplane singna few township ki Chinwin River mapanda leba village singda bombing tawki hairi. Matung tarakpo oina nungthil pung marida military junta na kamikaze drone mari sizinaduna KNU 7 Brigade Territory ki Lewada attack chatharakhi hairi. Attack makha chathabo oina numidang pung 9 taba matamda Sagang region gi Changu township ki maning chana leiba Walkwe village da bombing tawaki hairi. Nakal amaromda numit kharanigi mamangdagi khutthoknarakiba tamugi panthada hojik military na panthagi akoibagi mafam kharada airstrike na chingba tawduna takhaibada PDF ke lannu chinglakpa commander ani yauna punna miyoi cham hena hatkhre hairi. Panthagi mafam khara PDF na paisali hairi badu makhoigi propaganda ni hairi. Hojiki oina hana chathok chasin yaramdaba lambi sing loina clear oire haina thamlagli. Mana? Kuli meu meu lagi. Mimia. Mima. Koyo koyo. Sige jadi play. Jadi. Lo jalan lo jauh kondan. Bak het hoy, फिर जाने वाला. Wali. Full हो Hả? Nông này sộm. Nó lấy sộm đấy. Cái nó. Cái này giờ có phải là ok không? Wait.